Lamdam asida tholiba chahi amaga makhai farakadoro berang asida sakti pari buluching basingna haifam thokpa waro sing marik chumna thambiduna solution ama porona bohona bio rajnity ki khudongchaba launaduna amaga hunnaraga leiriba si tokpiro haina RPI athawali gi national general secretary Maheshwar Thounaojam na phongdorakle mahakna thadorokpa video release amada mahakna makhatana hai Manipur ki apunbagi saktam tukaina bohona bada kuki MLA tara yaure haibasi loina khangnar bo afamne masida karigi assembly mefam thongdoriba sida yaunaba invite tawgodoriba Masida karigi assembly mifam famgodoriba sida yaunaba invite tawgodoriba si karigino haina hangladuna makhoi gi matakta article 164 clause 2 gi matung ina action lokhofam thokpani haina phongdoke mangna makhatana hai lenga pariba ruling su thauna puthokpio opposition su yelhomi praja singna kari pamnipage habdu sengna phongdokpio yelhomi kannaba manipur kannaba punna honamina si ai khoi masel amana amabo hunaduna leirusi haina phongdoroke si thola iba mayam se akoi yellow mi sing si ki chap chaba right phang da mayam su yauri aduna yellow mi kundari ba mayam se amata chap manaraga chap manana hingminaraga manipur amata oiminaraga anda akoi gi sigumba illegal immigrants mayam se akoi yellow mi mayam se punja laga tan thokpa ngamgani akoi gi yellow mi sing se da phangbam thokpada phangdriba right leiriba aduga yellow mi nattabada phangjalaga leiriba right power mayam se sina su makoi khudong chaba lorakpani sina su system se fail ohelakpani na thajai sigumba mayam se sum changsalakpa phangbam thokpa mi dana phangaktaba right phangaktaba mitai da ade yellow mi sing da akoi kaidobagi akoi constitution gi chauraba right ST se phangoi dori basi karigino aduga phangbam thoktana phangiba chin kuki dagi ST lokthoktrib basi karigino sigiri recommendation se sarkana thaba ngamdri basi karigino si thaba ngamden haru matamda yengbiyo si thaba ngamden haru banda sandaki sarkar sidangi wanate mamang dagi yengbi 2013 da sina congress pari ngai matamni yengbi ministry of tribal affairs na to the secretary SC and ST development department government of Manipur da chema laki ministry of tribal affairs na chema tharaki koigi scheduled tribe demand committee of Manipur Manikanta Singh na tharubagi koigi reply mo oina haitare ado ministry of tribal affairs tagi government of Manipur da laki 2013 da koigi economic survey amasung ethnographic report pibiro mitai ni ST chanbai matang da koi thabiro recommendation no haiba matam da sida su thagi de tumin leikhi recommendation thagi de karigino khangde